ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯕꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯦꯡꯅꯕꯅꯤ꯫ ꯑꯩꯁꯨ ꯗꯣꯛꯇꯔ ꯁꯪ ꯑꯗꯨꯗ ꯇꯦꯁ ꯀꯌꯥ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯀꯨꯏꯅꯁꯨ ꯌꯦꯡꯉꯣꯏ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯆꯥꯛꯁꯨ ꯆꯥꯔꯛꯇꯦ꯫ ꯔꯤꯄꯣꯔꯠ ꯑꯗꯨ ꯁꯠ ꯄꯨꯔꯒ ꯂꯥꯛꯂꯒꯗꯕꯅꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯄꯗꯣ ꯈꯔ ꯉꯟꯕꯒꯤ ꯔꯤꯄꯣꯔꯠ ꯂꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯊꯣꯡꯗꯤ ꯍꯥꯡꯉꯝꯗꯦ꯫ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯤꯄꯣꯔꯠ ꯂꯧꯐꯝ ꯑꯗꯨꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯂꯥꯛꯂꯦ ꯅꯪꯒꯤ ꯆꯦ ꯑꯗꯨ ꯄꯤꯁꯜꯂꯛꯑꯣ, ꯃꯤꯁꯨ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ, ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯧꯖꯔꯛꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯆꯦ ꯑꯗꯨ ꯄꯤꯁꯤꯜꯂꯝꯂꯒ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯐꯝꯂꯦ꯫ ꯑꯩꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯐꯝꯃꯤ꯫ ꯃꯈꯣꯏꯒꯤꯗꯣ ꯌꯦꯡꯕꯗ ꯑꯩꯅ ꯃꯁꯥꯗꯣ ꯈꯔ ꯍꯦꯟꯅ ꯁꯣꯛꯅ ꯎꯔꯦ꯫ ꯑꯩꯅꯁꯨ ꯑꯃꯨꯛꯇ ꯎꯅꯕ ꯅꯠꯇꯕꯅꯤꯅ ꯍꯦꯛ ꯍꯪꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯅ ꯈꯔꯗꯤ ꯀꯣꯏꯇꯛ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, "ꯏꯃꯥ, ꯅꯈꯣꯏꯒꯤꯁꯦ ꯀꯌꯥꯝ ꯂꯨꯕ ꯑꯅꯥꯕꯅꯣ? ꯌꯥꯝꯅ ꯄꯥꯈꯠꯅ ꯎꯔꯦ, ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ?" ꯑꯩꯅ ꯍꯪꯉꯤ꯫ ꯃꯃꯥꯗꯨꯅ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯁꯦ ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯅꯤ, ꯑꯗꯨ ꯃꯈꯣꯏꯅ ꯇꯦꯁ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯑꯅꯥꯕꯁꯤ ꯈꯔ ꯂꯨꯔꯦ ꯍꯥꯏ꯫ ꯑꯗꯨ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯅꯥꯕꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯨ ꯀꯌꯥ ꯌꯥꯝꯅ ꯄꯨꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯒ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯑꯩꯁꯨ ꯑꯅꯥꯕꯁꯦ ꯃꯊꯟꯇ ꯊꯜꯂꯝꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯒꯗꯕꯁꯦ ꯃꯊꯥ ꯁꯥꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯅꯤ." ꯃꯃꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, "ꯏꯃꯥ, ꯄꯩꯁꯥꯕꯨ ꯀꯌꯥꯝ ꯌꯥꯝꯕꯅꯣ? ꯑꯩꯁꯨ ꯄꯩꯁꯥꯗꯤ ꯌꯥꯎꯕ ꯅꯠꯇꯦꯀꯣ, ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯪꯂꯤꯕꯅꯤ." ꯏꯃꯥ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯌꯥꯝꯂꯦ, ꯑꯩ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯑꯩꯅ ꯑꯅꯥꯕꯁꯦ ꯌꯨꯝꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯕꯗꯤ ꯃꯥꯁꯦ ꯈꯔ ꯍꯦꯟꯅ ꯁꯣꯛꯆꯤꯟꯒꯗꯕꯁꯨ ꯃꯥꯜꯂꯦ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇ ꯁꯤꯗ ꯂꯩꯔꯝꯒꯦꯔꯥ? ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯌꯦꯡꯒꯗꯕꯅꯣ?" ꯑꯩꯅ, "ꯏꯃꯥ, ꯑꯩꯒꯤꯗꯤ ꯑꯅꯥꯕ ꯌꯦꯡꯒꯗꯕ ꯅꯠꯇꯦ, ꯅꯍꯥꯟ ꯌꯦꯡꯉꯝꯕꯒꯤ ꯔꯤꯄꯣꯔꯠ ꯂꯧꯕ ꯂꯥꯛꯄꯅꯦ." "ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ, ꯅꯪꯒꯤꯗꯨꯗꯤ ꯀꯨꯏꯁꯨ ꯀꯨꯏꯔꯣꯏ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯣ, ꯑꯩ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯦ ꯄꯩꯁꯥꯗꯨ ꯂꯧꯔꯒ꯫ ꯄꯩꯁꯥꯕꯨꯗꯤ ꯆꯦꯟꯅꯒꯗꯕ ꯅꯠꯇꯦꯗ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯕꯅꯤ, ꯄꯨꯔꯒ ꯁꯠ ꯂꯥꯛꯀꯦꯀꯣ" ꯍꯥꯏꯔꯝꯂꯒ ꯏꯃꯥꯗꯨꯁꯨ ꯆꯠꯈꯤ꯫ ꯑꯩꯁꯨ ꯍꯪꯉꯨꯔꯕ ꯀꯧꯕꯅꯤꯅ ꯏꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯁꯨ ꯑꯩꯁꯨ ꯏꯜꯂꯒꯦ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯅꯥꯕ ꯑꯗꯨ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯑꯅꯥꯕ ꯑꯗꯨꯕు ꯏꯟꯗꯨꯅ ꯄꯨꯁꯤꯜꯂꯒ ꯑꯅꯥꯕꯁꯤꯒꯤ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯅ, "ꯑꯩ ꯂꯩꯌꯦ, ꯀꯩ ꯍꯥꯏꯒꯗꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯨꯏ꯫ ꯆꯦ ꯑꯃꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃꯁꯨ ꯏꯗꯨꯅ ꯄꯤꯔꯛꯏ꯫ "ꯌꯥꯔꯒꯗꯤ ꯑꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯈꯤꯇ ꯊꯨꯅ ꯄꯨꯕꯤꯔꯛꯎꯕ." ꯑꯩꯁꯨ ꯃꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯒꯤ ꯀꯩꯗꯒꯤ ꯑꯃꯠꯇꯁꯨ ꯂꯧꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯅ ꯀꯣꯟꯅꯔꯗꯤ ꯐꯩ, ꯀꯣꯟꯅꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯆꯣꯞꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯑꯩꯁꯦ ꯊꯣꯛꯂꯛꯑꯦ꯫ ꯐꯥꯔꯃꯥꯁꯤ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯄꯩꯁꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅꯗꯤ ꯀꯣꯟꯗꯤ ꯀꯣꯟꯅꯔꯦ꯫ ꯑꯩꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ, ꯍꯟꯗꯛ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯀꯣꯟꯅꯔꯦ, ꯑꯅꯤꯁꯨꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯥꯏꯗꯒꯤ ꯂꯧꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯦ꯫ ꯑꯅꯥꯕꯒꯤ ꯃꯤꯁꯦ ꯑꯩꯅꯦꯁꯨ ꯍꯥꯏꯖꯤꯜꯂꯨꯒꯨꯝ ꯇꯧ, ꯁꯣꯝꯗꯁꯨ ꯑꯩꯒꯤ ꯔꯤꯄꯣꯔꯠ ꯂꯧꯕꯒꯤꯗꯣ ꯀꯧꯗꯨꯅ ꯂꯩꯔꯝꯃꯅꯤ ꯈꯟꯗꯨꯅ ꯑꯩꯁꯦ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ, ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨꯗꯤ ꯄꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯑꯩꯁු ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯧꯔꯒ ꯏꯃꯥ ꯂꯥꯛꯄꯗꯣ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯝꯕꯅꯤ꯫ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯑꯅꯥꯕꯒꯤ ꯄꯥꯎꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯕꯥꯅꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯩꯁꯨ ꯕꯖꯥꯔꯗ ꯀꯥꯡ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯒ ꯍꯜꯂꯛꯏ꯫ ꯂꯥꯏꯒꯤ ꯀꯥꯡ ꯆꯤꯡꯕꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯄ ꯌꯥꯗꯕꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯋꯥꯡꯃꯗ ꯑꯩꯅ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯎꯔꯦ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯅꯥꯔꯤꯕ ꯏꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅ ꯃꯥꯗꯤ ꯑꯩꯁꯦ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ꯫
ꯏꯃꯥ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯧꯕ ꯋꯥ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔꯕꯅꯤꯅ ꯏꯃꯥ ꯑꯗꯨꯅ ꯈꯨꯠꯈꯠꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯍꯥꯟ ꯇꯧꯕꯤꯈꯤꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯏꯃꯥꯗꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯆꯟꯅꯨꯄꯤꯒꯁꯨ ꯁꯛꯈꯪꯅꯔꯨ ꯆꯥ ꯒꯤꯂꯥꯁ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯈꯤꯁꯤ꯫ ꯆꯥ ꯊꯛꯅ ꯊꯛꯅ ꯃꯤꯡ ꯂꯩꯐꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯗꯨꯁꯨ ꯃꯤꯔꯣꯜ ꯂꯩꯇꯕꯅꯔ ꯀꯔꯤꯅꯣ ꯗꯣꯛꯇꯔ ꯆꯠꯄ, ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯥꯛꯄ, ꯑꯩꯈꯣꯏꯔꯣꯝꯗ ꯂꯝꯕꯤ ꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯐꯣꯟ ꯇꯣꯏꯅ ꯇꯧꯗꯨꯅ ꯑꯩꯒ ꯀꯧꯊꯣꯛꯑꯒ ꯍꯦꯛꯇꯃꯛ ꯎꯅꯩ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯗꯣꯛꯇꯔ ꯁꯪꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯄꯣꯛꯄ ꯋꯥꯔꯤ ꯃꯈꯣꯡ ꯁꯦꯡꯅ ꯍꯪꯂꯗꯨꯅ ꯏꯃꯥꯒꯤ ꯃꯆꯥꯗꯣ ꯅꯨꯄꯥ ꯌꯥꯎꯗꯕꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯃꯥꯏꯅꯁꯨ ꯇꯧꯏ, ꯃꯔꯝ ꯑꯁꯤꯅ ꯏꯃꯥꯅ ꯁꯤꯟꯗꯨꯅ ꯏꯕꯥꯅꯤꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝ ꯎꯅꯕꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯔꯛꯂꯦ꯫ ꯗꯣꯛꯇꯔ ꯆꯠꯄ ꯑꯃ ꯆꯠꯄ ꯑꯩꯒ ꯑꯗꯨꯝ ꯑꯌꯥꯝꯕ ꯆꯠꯂꯕꯅꯤꯅ ꯏꯃꯥꯅꯁꯨ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯑꯩꯉꯣꯟda ꯂꯣꯠꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯏꯃꯥꯅ ꯌꯥꯝꯅ ꯁꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯏ ꯁꯤꯟꯗꯣꯛꯂꯕꯗꯤ ꯃꯁꯥꯁꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ, ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯂꯦꯗꯅ, ꯅꯪꯁꯨ ꯈꯪꯂꯤꯗꯨ ꯃꯉꯥꯏ ꯃꯥꯒꯤ ꯃꯁꯥꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯂꯥꯏꯒꯤꯁꯨ ꯏꯃꯥꯅ ꯌꯨꯝꯗ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯉꯕꯅꯤ, ꯃꯥꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯜꯂꯒ ꯏ ꯑꯔꯤ ꯑꯅꯧ ꯁꯤꯟꯗꯣꯛꯑꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯏꯃꯥꯅ ꯈꯜꯂꯤ, ꯑꯗꯨꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯨꯅ ꯇꯧꯕꯤꯒꯗꯕꯁꯦ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯌꯨꯕ꯫ ꯏꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯩꯁꯨ ꯃꯤꯍꯨꯟꯁꯦ ꯗꯪꯗꯪꯕꯨꯗꯤ ꯆꯣꯡꯉꯤ, ꯌꯥꯕꯨꯗꯤ ꯌꯥꯅꯤꯡꯉꯤ ꯍꯥꯏꯕꯕꯨ ꯃꯆꯥ ꯑꯅꯥꯕꯗꯨ ꯂꯧꯅꯤꯡꯗꯕꯒꯤꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝꯅꯤ, ꯅꯨꯄꯤ ꯌꯥꯎꯕ ꯅꯠꯇꯦ, ꯏꯃꯥꯈꯣꯏꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯤ ꯍꯥꯏꯕꯕꯨ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ, 12 ꯂꯣꯏꯕꯒ ꯑꯩꯅ ꯃꯊꯛꯂꯣꯝꯗ ꯀꯥꯗꯨꯅ ꯀꯣꯂꯦꯖ ꯀꯥꯏ, ꯃꯤꯠ ꯅꯥ ꯈꯔ ꯁꯤꯡꯉꯤ ꯍꯥꯏꯕꯒꯤ ꯏꯃꯥꯈꯣꯏꯅ ꯏꯊꯟꯗ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯑꯃ ꯑꯣꯏꯔꯣ ꯑꯩꯅ ꯈꯣꯡ ꯌꯥꯡꯅ ꯆꯦꯟꯗꯨꯅ ꯇꯧꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯅꯁꯨ ꯍꯦꯟꯅ ꯄꯥꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯄꯨꯁꯤꯜꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯈꯣꯏꯅꯗꯤ ꯑꯩꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ, ꯏꯈꯥ ꯇꯥꯕ ꯂꯩꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯂꯤꯕꯅꯤ, ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜꯗꯗꯤ ꯆꯃꯝꯅꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯨꯗ ꯑꯩꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔꯗꯤ ꯊꯨꯃꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯩ ꯂꯧꯅꯤꯡꯗꯕꯒꯤꯗꯤ ꯅꯠꯇꯦ, ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯑꯗꯨ ꯈꯔ ꯐꯔꯛꯇꯨꯅ ꯃꯁꯥ ꯃꯎ ꯑꯗꯨ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯦ, ꯑꯗꯨꯝꯅ ꯑꯩꯒ ꯂꯣꯏꯅꯕ ꯑꯗꯨꯗ ꯍꯥꯟꯅ ꯆꯤꯠ ꯅꯥꯔꯝꯕ ꯑꯗꯨ ꯅꯥꯈꯤꯗꯕꯗꯒꯤ ꯏꯃꯥꯗꯨꯁꯨ ꯍꯔꯥꯎꯗꯨꯅ, ꯏꯕꯨꯡꯉꯣ ꯏꯆꯥꯁꯦ ꯅꯪꯒ ꯂꯩꯔꯕꯗꯤ ꯅꯥꯁꯨ ꯅꯥꯗꯦ, ꯄꯨꯟꯁꯤꯒ ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯡꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯃꯥꯅ ꯅꯥꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯑꯣꯏꯅ ꯄꯨꯈ꯭ꯔꯣ ꯆꯠꯂꯣ, ꯏꯃꯥ ꯌꯥꯔꯦ, ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯑꯌꯦꯠꯄ ꯄꯤꯔꯛꯂꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯅꯤꯅ ꯏꯃꯥꯒ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤꯁꯨ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯛꯂꯕꯅꯤನ ꯃꯇꯝꯁꯦ ꯌꯥꯔꯦ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯅꯨꯄꯤꯗꯣ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯈꯣꯏꯅ ꯑꯩꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯏꯃꯥꯈꯣꯏꯁꯨ ꯌꯥꯝꯅ ꯀꯞꯈꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯩꯈꯣꯏꯅꯗꯤ ꯉꯔꯥꯡꯇꯒꯤ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩ, ꯑꯗꯨꯒ ꯅꯪꯗꯤ ꯄꯥꯈꯪ ꯐꯥꯔꯦꯀꯣ, ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯅꯨꯄꯤꯒꯁꯨ ꯄꯨꯁꯤꯜꯂꯛꯂꯕꯅꯤꯗꯣ, ꯏꯃꯥꯈꯣꯏꯅ ꯅꯪꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯨꯔꯤꯕꯁꯤꯗꯤ ꯏꯆꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦꯀꯣ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯀꯞꯂꯤꯕ ꯑꯗꯨ ꯁꯥꯎꯅꯤꯡꯕꯒꯤꯗꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯒꯤ ꯀꯞꯂꯤꯕꯅꯤ꯫ ꯅꯨꯄꯤꯁꯨ ꯑꯃꯠꯇ ꯄꯣꯛꯆꯗꯕꯒ ꯑꯩꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯑꯗꯣ ꯃꯈꯣꯏꯒꯤꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯏ, ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯅ ꯇꯧꯒꯦ ꯁꯦꯠꯀꯦ ꯆꯥꯒꯦ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯃꯛ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤ꯫ ꯃꯥꯁꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯒ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯆꯨꯅꯩ꯫ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ
ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯥꯁꯨ ꯍꯦꯛꯇꯃꯛ ꯌꯥꯏ, ꯏꯇꯥꯂꯥꯛꯄꯤꯁꯨ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯁꯨ ꯏꯃꯥꯈꯣꯏꯅ ꯑꯁꯤꯗꯕꯨ ꯀꯔꯝꯅ ꯏꯃꯧ ꯍꯥꯏꯅ ꯀꯧꯒꯗꯧꯔꯤꯕꯅꯣ? ꯏꯆꯥꯅꯨꯄꯤꯒ ꯌꯥꯎꯗ꯭ꯔꯦ, ꯏꯆꯥꯅꯨꯄꯤꯗ ꯏꯆꯥꯅꯨꯄꯤꯗꯧꯅ ꯊꯝꯂꯤꯕꯅꯤ꯫ ꯌꯥꯝꯅ ꯇꯠꯇꯅ ꯃꯈꯣꯏꯒꯤ ꯃꯃꯥꯈꯣꯏꯔꯝꯗꯁꯨ ꯋꯥꯔꯤ ꯁꯥꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯅꯨꯄꯤꯁꯨ ꯃꯊꯟ ꯈꯛꯇꯅꯤ, ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯃꯥꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕ ꯑꯣꯏꯕꯅ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯦꯅꯧꯗꯨꯅ ꯂꯩꯖꯔꯝꯕ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯊꯟ ꯈꯛꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯑꯁꯤꯗꯗꯤ ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯑꯋꯥꯕꯗꯣ ꯈꯪꯗꯦ, ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯄ ꯐꯥꯎꯕ ꯄꯨꯟꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯣꯝꯗꯗꯤ ꯏꯃꯥꯗꯣ ꯃꯊꯟ ꯈꯛꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯆꯣ, ꯅꯣꯡ ꯅꯤꯅꯤ ꯂꯩꯕꯤꯔꯨ ꯆꯠꯂꯨ, ꯅꯪꯅ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯍꯦꯛꯇ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯅ ꯑꯗꯨꯃꯛ ꯊꯥꯈꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯥꯏꯔꯝꯕꯗꯒꯤ ꯍꯞꯇꯥ ꯑꯃ ꯍꯧꯈꯤ, 2 ꯍꯧꯈꯤ, 3 ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯑꯩꯁꯨ ꯃꯈꯣꯏꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯂꯕꯅꯤ꯫ ꯐꯣꯟ ꯇꯧꯔꯕꯁꯨ ꯄꯥꯏꯔꯛꯇꯦ, ꯆꯠꯂꯨꯔꯕꯁꯨ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯕꯁꯨ ꯇꯧꯔꯤꯕ ꯐꯣꯟ ꯑꯗꯨ ꯐꯥꯎꯕꯗꯤ ꯄꯥꯏꯈꯠꯂꯛꯄ ꯌꯥꯏꯗꯅ꯫ ꯍꯣꯏ ꯃꯥꯏ, ꯑꯅꯥꯕꯕꯨ ꯌꯥꯎꯕ ꯑꯣꯏꯔꯕꯁꯨ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯥꯅꯤ, ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯏꯕꯤꯔꯝꯕ ꯌꯥꯏꯗꯅ꯫ ꯑꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯕꯗꯤ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯏꯃꯥꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯔꯤ, ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯈꯣꯏꯅꯁꯨ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯩꯅꯁꯨ ꯅꯝꯕꯔ ꯑꯗꯨ ꯑꯅꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯍꯥꯏꯗꯨꯅ ꯈꯪꯅ ꯄꯥꯏꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯅꯝꯕꯔ ꯑꯅꯧꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯏꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯂꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯏ꯫ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯔꯦ, ꯑꯗꯨꯁꯨ ꯆꯨꯝꯅ ꯆꯠꯂꯨꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯑꯅꯥꯕ ꯅꯍꯥꯟꯃꯨꯛ ꯅꯥꯈꯤꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯕꯗꯒꯤ ꯐꯈꯤꯕꯅꯤ꯫ ꯍꯟꯗꯛꯀ ꯑꯃꯨꯛ ꯍꯧꯔꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯂꯤꯉꯩꯗꯨꯗ ꯐꯅꯕ ꯌꯦꯡꯊꯣꯛꯎꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯣ ꯂꯣꯟꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯂꯤꯕ ꯑꯗꯣ꯫ ꯑꯗꯨꯒ ꯐꯣꯟꯗꯨꯁꯨ ꯃꯈꯣꯏꯔꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯇꯥꯍꯧꯕꯗꯒꯤ ꯄꯥꯎꯁꯨ ꯑꯃꯠꯇ ꯐꯥꯎꯅꯈꯤꯗꯕꯅꯤ" ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥꯈꯜ ꯑꯗꯨ ꯈꯔ ꯐꯔꯗꯨꯅ ꯑꯇꯩ ꯋꯥꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ, "ꯏꯃꯥ, ꯃꯥꯕꯨ ꯅꯥꯕ ꯐꯔꯕꯔꯣ? ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯧꯖꯤꯛꯅ? ꯑꯩ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯂꯥꯛꯀꯦꯀꯣ ꯏꯃꯥ" ꯍꯥꯏꯗꯨꯅ ꯍꯔꯥꯎꯃꯟꯗꯅ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯗꯨꯃꯛ ꯊꯝꯂꯒ ꯏꯃꯥꯈꯣꯏꯗꯁꯨ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯒꯁꯨ ꯏꯃꯥꯈꯣꯏꯗ ꯑꯩꯅ ꯇꯝꯂꯨꯕ ꯃꯇꯝꯗ, "ꯏꯕꯨꯡꯉꯣ, ꯃꯣꯏꯒꯤꯗꯣ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯅꯪ ꯆꯠꯂꯒ ꯈꯪꯂꯅꯤꯗꯅ" ꯑꯗꯨ ꯏꯃꯥꯈꯣꯏꯗꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯊꯥꯖꯕꯗꯤ ꯈꯔ ꯋꯥꯠꯂꯤꯍꯦ꯫ ꯐꯅ ꯌꯥꯝꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯑꯣꯏꯔꯕꯁꯨ ꯅꯪ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ, ꯅꯪꯉꯣꯟꯗ ꯄꯥꯎ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯅꯦ ꯏꯕꯨꯡꯉꯣ? ꯏꯃꯥꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯂꯥꯟꯕ꯭ꯔꯅꯦ? ꯃꯥꯃꯒꯤ ꯌꯨꯝꯗ ꯂꯩ ꯍꯥꯏꯔꯒꯕꯨ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯕꯨ ꯑꯗꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯒ ꯃꯥꯕꯨ ꯆꯤꯟꯐꯥ ꯄꯨꯗꯕ꯭ꯔꯥ ꯍꯥꯏꯕ ꯏꯃꯧꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯏꯃꯥꯈꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯇꯤꯟ ꯌꯣꯠꯊꯗꯨꯅ ꯈꯜꯂꯤ꯫ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯣ ꯑꯩꯒꯤ ꯐꯠꯇꯅꯕꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯣ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯁꯨ ꯀꯅꯥꯒꯤ ꯋꯥ ꯇꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯦ꯫ ꯑꯍꯤꯡꯗꯨꯃ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯏꯃꯥꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯗ ꯆꯠꯂꯤ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯗꯤ ꯑꯅꯥꯕ ꯃꯤꯁꯨ ꯃꯥꯟꯗꯦ, ꯌꯥꯝꯅ ꯅꯥꯟꯅ, ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ, "ꯅꯪꯕꯨ ꯅꯥꯏ ꯍꯥꯏꯕꯗꯨꯕꯨ ꯈꯔ ꯐꯔꯕꯔꯅꯦ?" ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯥꯅ, "ꯑꯧ ꯐꯔꯦ, ꯃꯈꯣꯏꯒꯤꯗꯣ ꯑꯗꯨꯒ ꯑꯩꯒ ꯌꯥꯝꯅ ꯆꯥꯟꯅꯩꯌꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯀꯟꯅ ꯉꯝꯃꯨꯗ꯭ꯔꯦ, ꯐꯔꯦ ꯍꯧꯖꯤꯛꯇꯤ, ꯌꯨꯝꯗꯁꯨ ꯆꯠꯄ ꯌꯥꯔꯅꯤ" ꯍꯥꯏꯅ ꯃꯥꯁꯨ ꯍꯥꯏꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ, "ꯌꯥꯈꯤꯔꯣꯏ, ꯃꯈꯣꯏꯔꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ,
ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯂꯥꯏꯁꯤꯡꯁꯦ ꯐꯖꯅ ꯈꯣꯏꯔꯝꯂꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗꯤ ꯏꯕꯨꯡꯉꯣꯁꯨ ꯁꯤꯗ ꯂꯩꯍꯜꯂꯁꯤ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯨꯁꯨ ꯏꯃꯥ ꯁꯪꯗ꯭ꯔꯒꯁꯨ ꯅꯪꯒ ꯏꯕꯨꯡꯉꯣꯒ ꯆꯠꯄ ꯌꯥꯏꯗꯅ, ꯃꯥꯁꯨ ꯂꯩꯔꯕꯗꯤ ꯈꯔ ꯈꯪꯖꯅꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ, ꯅꯣꯡ ꯅꯤꯅꯤ ꯐꯥꯎꯕꯗꯤ ꯂꯩꯔꯒꯦ꯫ ꯑꯁꯣꯝꯗꯁꯨ ꯑꯉꯥꯡ ꯉꯥꯛꯇꯅꯤꯗꯣ, ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄꯅꯤꯅ ꯌꯨꯝꯗꯨꯗ ꯑꯩꯅ ꯑꯍꯜ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏ꯫ ꯏꯃꯥꯁꯨ ꯍꯣꯏꯗ ꯏꯃꯥꯁꯨ ꯈꯪꯉꯤꯗ, ꯀꯔꯤꯒꯤꯁꯨ ꯀꯨꯏꯅ ꯂꯩꯅꯤꯒꯦ, ꯅꯣꯡ ꯅꯤꯅꯤꯒꯤ ꯋꯥꯅꯤꯗ, ꯅꯆꯟꯅꯨꯄꯤꯁꯦ ꯐꯔꯒ ꯄꯨꯈ꯭ꯔꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯣꯏ ꯐꯔꯦ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ, ꯉꯥꯛꯇꯪ ꯄꯣꯊꯥꯔꯣ, ꯏꯃꯥꯁꯨ ꯀꯩꯊꯦꯜꯐꯥꯎꯗ ꯆꯠꯂꯨꯒꯦ, ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯂꯩꯔꯛꯀꯦ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯁꯤꯀꯣ ꯍꯥꯏꯗꯨꯅ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯅꯔꯤꯕ ꯑꯃꯗꯤ ꯐꯣꯟ ꯇꯥꯍꯧꯏ ꯍꯥꯏꯔꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯃꯥꯅ ꯄꯥꯏꯔꯛꯄ ꯐꯣꯟꯗꯣ ꯑꯗꯨꯅꯤ꯫ ꯐꯣꯟꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯂꯩꯕ ꯉꯝꯒꯗ꯭ꯔꯅꯦ? ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯏꯗꯕꯒꯤꯗꯤ ꯅꯠꯇꯅ ꯑꯅꯧꯕ ꯂꯩꯕ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯍꯟꯐꯝꯁꯨ ꯊꯣꯛꯏꯗꯅ, ꯑꯗꯨꯁꯨ ꯑꯍꯟꯕꯁꯨ ꯃꯥꯟꯗꯕ, ꯑꯩꯅ ꯎꯈ꯭ꯔꯤꯕ ꯐꯣꯟꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯔꯗꯤ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯏꯃꯥꯈꯣꯏꯅꯁꯨ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯃꯧꯗꯨꯕꯨ ꯑꯅꯥꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯕ꯭ꯔꯅꯦ? ꯅꯪ ꯐꯥꯎꯕ ꯌꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ? ꯏꯃꯥꯈꯣꯏꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤꯅꯦ, ꯏꯃꯥꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯁꯤꯔꯥ? ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯌꯥꯅꯤꯗ, ꯃꯥꯒꯤꯁꯦ ꯑꯅꯥꯕꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯐꯔꯕꯒꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯑꯃ ꯋꯥꯠꯂꯤꯕ ꯃꯥꯜꯂꯤ, ꯑꯗꯨ ꯑꯩ ꯌꯥꯎꯔꯒ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯌꯦ꯫ ꯂꯥꯏꯗꯨ ꯈꯨꯔꯨꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯟꯅ ꯂꯥꯛꯂꯒꯦ ꯇꯧꯕꯅꯤꯗ ꯍꯥꯏꯕꯗꯒꯤ ꯏꯃꯥꯈꯣꯏꯁꯨ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯎ ꯑꯝꯇ ꯄꯤꯔꯛꯇꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯩꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯔꯕꯁꯨ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏ꯫ ꯅꯍꯥꯟꯈꯩꯗꯤ ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯃꯠꯇ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯈꯔ ꯆꯤꯡꯅꯔꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ, ꯅꯈꯣꯏꯒꯤ ꯗꯨꯀꯥꯟ ꯂꯩꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ, ꯃꯥꯅꯁꯨ ꯍꯣꯏ ꯂꯩꯕꯅꯤ, ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯃꯥꯝꯃꯈꯣꯏꯗ ꯆꯠꯂꯨꯕꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯐꯝꯅꯔꯝꯕ ꯗꯨꯀꯥꯟꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯐꯝꯖꯔꯣ ꯍꯥꯏꯅ ꯄꯤꯊꯣꯔꯛꯄꯅꯤ, ꯑꯅꯧꯕꯅꯤ, ꯑꯗꯨꯅꯅꯤ, ꯄꯣꯠꯁꯨ ꯌꯥꯝꯅ ꯁꯤꯠꯂꯦ ꯍꯥꯏꯕꯅꯤ, ꯏꯃꯥꯅ ꯊꯦꯡꯅ ꯍꯜꯂꯛꯏꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯈꯔ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯅꯣꯏꯒꯤ ꯗꯨꯀꯥꯟꯗꯨꯗ ꯆꯠꯂꯨꯁꯤꯗꯅ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯍꯧꯗꯣꯛꯏ꯫ ꯃꯥꯁꯨ ꯑꯁ ꯇꯜꯂꯤꯗ, ꯆꯠꯂꯨꯅꯨꯗ, ꯏꯃꯥ ꯁꯨꯝ ꯐꯝꯖꯅꯤ, ꯀꯣꯛ ꯌꯥꯝ ꯉꯥꯎꯕꯅꯤ, ꯃꯤꯁꯨ ꯉꯥꯛ ꯂꯩꯇ ꯂꯥꯛꯄꯅꯤ, ꯄꯣꯠ ꯇꯝꯕꯅ ꯃꯔꯣꯜ ꯑꯃ ꯆꯤꯜꯂꯤꯕ, ꯀꯣꯛ ꯌꯥꯝ ꯉꯥꯎꯕꯅꯤꯗ, ꯆꯠꯂꯨꯅꯨꯗ, ꯍꯌꯦꯡ ꯀꯣꯟꯅ ꯈꯪꯁꯤ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯑꯩꯁꯨ ꯑꯗꯣ ꯅꯣꯏꯒꯤ ꯃꯥꯝꯃ ꯈꯣꯏꯔꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯋꯥꯐꯝꯗꯨꯁꯨ ꯑꯃꯠꯇ ꯍꯧꯗꯣꯛꯅꯗꯦ, ꯀꯔꯝ ꯀꯥꯟꯗ ꯈꯣꯏꯔꯝꯒꯗꯕꯅꯣ? ꯋꯥꯠꯂꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ, ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯄꯥꯎ ꯄꯤꯔꯛꯑꯣ, ꯑꯩ ꯑꯗꯨꯝ ꯐꯠ ꯂꯥꯛꯀꯦ꯫ ꯌꯨꯝꯂꯣꯝꯗꯁꯨ ꯑꯩ ꯂꯩꯇꯕꯗ ꯊꯕꯛꯁꯤꯡꯗꯣ ꯄꯨꯡꯍꯣ ꯍꯣꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯗꯤ ꯈꯪꯗꯦ, ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯍꯥꯏꯅꯔꯣ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯐꯣꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ꯫ ꯀꯅꯥꯒ ꯁꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯔꯕꯁꯨ ꯃꯃꯥꯟꯅꯕꯤꯒꯅꯤ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯃꯥ ꯃꯆꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯤꯠꯇꯤ ꯌꯥꯝ ꯅꯥꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯄꯥꯝꯗ ꯂꯩꯕꯅꯤꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕꯗꯤ ꯑꯩꯁꯨ ꯉꯝꯂꯝꯗꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤꯅ ꯍꯣꯇꯦꯜꯗ ꯊꯣꯛꯇꯨꯅ ꯆꯥ ꯊꯛꯄꯗ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯈꯪꯅꯩ, ꯆꯨꯝꯅ ꯈꯪꯅꯕꯅꯤ, ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯩꯅ ꯊꯥ ꯑꯃꯗꯤ ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯅꯦ? ꯍꯣꯇꯦꯜ ꯐꯝꯕꯤ ꯑꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ, ꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯦ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯒ ꯍꯥꯏꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯦ ꯃꯃꯥ ꯃꯆꯥꯁꯦ ꯃꯇꯝ ꯈꯔꯒꯤ, ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯃꯥ ꯃꯆꯥ ꯍꯧꯅꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯒ ꯍꯦꯛꯇ ꯂꯥꯛꯄꯅꯤ꯫
ꯃꯈꯣꯏꯅꯗꯤ ꯊꯕꯛ ꯏꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯨꯝꯃꯤ꯫ ꯅꯪꯁꯨ ꯃꯇꯝꯗꯨꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯗꯤ ꯎꯏ꯫ ꯌꯨꯝ ꯁꯣ ꯂꯣꯟꯕꯒꯤꯔ ꯀꯔꯤꯅꯣ ꯅꯪꯅ ꯍꯟꯈ꯭ꯔꯤꯕꯗꯣ? ꯑꯩꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯏꯅꯦ, ꯌꯨꯝ ꯁꯣ ꯂꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯃꯈꯣꯏ ꯌꯨꯝꯁꯦ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯟꯈꯤꯕꯅꯤ꯫ ꯐꯣꯟ ꯇꯧꯔꯕꯁꯨ ꯄꯥꯏꯗꯦ, ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩ꯫ ꯏꯅꯦꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯁꯦ ꯆꯨꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯁꯦ ꯕꯖꯥꯔꯗ ꯆꯥ ꯆꯥꯗꯨꯅ ꯂꯩꯔꯒ ꯑꯔꯥꯛꯄ ꯅꯨꯄꯥ ꯂꯥꯛꯂꯒ ꯄꯩꯁꯥ ꯇꯥꯜꯂꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯉꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯥꯁꯤꯅ ꯅꯣꯡꯍꯦꯛ ꯉꯥꯟꯕꯗꯒꯤ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂ ꯆꯠꯈ꯭ꯔꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕꯒꯤ ꯈꯪꯉꯣꯏꯗ꯭ꯔꯤꯅꯣ? ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯦ, ꯃꯤꯠ ꯇꯥꯡꯕ ꯅꯠꯇꯤꯅꯦꯍꯦ꯫ ꯑꯁꯦꯡꯕꯗꯨꯃꯇꯪ ꯈꯪꯂꯕꯗꯤꯕ ꯃꯁꯝꯁꯦ ꯃꯔꯨ ꯀꯣꯛꯊꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯅ ꯁꯤ ꯍꯥꯏꯗꯨꯅ ꯅꯪ ꯅꯅꯦꯝꯄꯣꯛꯇꯗꯤ ꯇꯝꯒꯅꯨꯀꯣ, ꯁꯥꯎꯒꯅꯨꯀꯣ꯫ ꯃꯈꯣꯏꯒꯤ ꯂꯝꯆꯠꯁꯦ ꯀꯥ ꯑꯃꯗꯤ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯅꯪꯁꯨ ꯃꯈꯣꯏꯅ ꯃꯥꯡꯍꯟꯕꯗ ꯍꯦꯛꯇ ꯆꯦꯟꯊꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯃꯈꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯟꯅꯤꯡꯕꯒꯤ ꯏꯅꯦꯅ ꯍꯥꯏꯕꯅꯤꯀꯣ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯍꯦ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯑꯩꯁꯨ ꯈꯔꯗꯤ ꯆꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯃꯅꯤ ꯍꯥꯏꯗꯨꯅ ꯑꯃ ꯂꯩꯕ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯂꯥꯏꯔꯩ꯫ ꯗꯨꯀꯥꯟ ꯂꯩꯕ ꯈꯣꯠꯄꯒꯤ ꯋꯥꯔꯤꯁꯨ ꯑꯃꯠꯇ ꯄꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯃꯅ ꯄꯤꯕꯅꯤ ꯗꯨꯀꯥꯟꯗꯣ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯨ ꯈꯔꯗꯤ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯃꯥꯃꯁꯤꯕꯨ ꯂꯨꯍꯣꯡꯕꯗ ꯌꯥꯎꯈꯤꯕꯗꯨ ꯅꯠꯇꯅ ꯀꯌꯥ ꯁꯨꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯄꯨꯛꯅꯤꯡꯗ ꯑꯗꯨꯝ ꯆꯤꯡꯅꯗꯨꯅ ꯂꯩ꯫ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯅꯤ, ꯑꯩꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯏꯃꯥ ꯂꯥꯛꯄꯒ ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯗꯨꯅ ꯏꯃꯥ ꯑꯗꯨꯁꯨ ꯍꯜꯂꯛꯏ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯅ, ꯏꯃꯥ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ? ꯑꯌꯨꯛꯇꯗꯤ ꯏꯃꯥꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯕꯁꯨ ꯐꯪꯗꯦ, ꯑꯗꯨꯅ ꯇꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯅꯆꯥ ꯋꯥꯐꯝ ꯈꯔ ꯈꯛꯇꯪ ꯍꯪꯖꯒꯦ꯫ ꯏꯃꯥꯅꯁꯨ ꯍꯣꯏ ꯍꯪꯉꯨꯅꯦ, ꯀꯔꯤ ꯋꯥꯅꯣ? ꯏꯃꯥꯅ ꯊꯕꯛ ꯆꯤꯟꯕ ꯑꯁꯤꯗ ꯑꯌꯨꯛꯇꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯝꯇ ꯐꯪꯗ꯭ꯔꯦ, ꯑꯗꯨꯒꯤ ꯋꯥꯔꯧꯔꯤꯔꯣ? ꯑꯩꯅ, ꯅꯠꯇꯦ ꯏꯃꯥ, ꯏꯆꯟꯒꯤ ꯑꯅꯥꯕꯁꯦ ꯐꯔꯒꯗꯤ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ, ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯇꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥꯅ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯂꯩꯊꯣꯛꯄꯁꯦ ꯑꯁꯣꯝꯗꯁꯨ ꯏꯃꯥꯈꯣꯏꯅ ꯌꯥꯝꯅ ꯇꯠꯇꯅ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯣꯔꯦ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯄꯔꯤꯈꯥ ꯃꯅꯥꯛꯀꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯆꯥꯛ ꯏꯁꯤꯡ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯏ꯫ ꯅꯠꯇ꯭ꯔꯒꯅ ꯏꯆꯟ ꯑꯁꯤ ꯂꯩꯍꯧꯍꯜꯂꯒ ꯑꯩ ꯑꯣꯏꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ꯫ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯏꯅꯦꯝꯄꯣꯛꯇꯨꯅ ꯁꯥꯎꯔꯞꯅ, ꯀꯔꯤ ꯋꯥꯅꯣꯗ ꯏꯕꯨꯡꯉꯣ? ꯃꯈꯣꯏꯒ ꯃꯥꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ? ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯤꯁꯦ ꯐꯅꯕ ꯍꯥꯟꯅ ꯌꯦꯡꯒꯦ ꯍꯥꯏꯗ꯭ꯔꯒ ꯌꯨꯝꯗ ꯆꯠꯄꯒꯤ ꯋꯥꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ? ꯃꯈꯣꯏꯅ ꯃꯈꯣꯏ ꯑꯣꯏꯔꯦ, ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯒ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯕꯁꯦ? ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯌꯨꯝꯗ ꯆꯠꯄꯒꯤ ꯋꯥꯗ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯏ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯈꯔꯗꯤ ꯁꯥꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯇꯤꯡꯊꯣꯛꯅ ꯁꯥꯎꯕꯗꯤ ꯉꯝꯗꯦ꯫ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯇꯪꯈꯥꯏ ꯆꯜꯂꯀꯥꯟꯗ ꯏꯃꯥꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯅ ꯌꯨꯝꯁꯤꯗꯩ ꯆꯠꯊꯣꯛꯇꯨꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯌꯨꯝ ꯑꯁꯤꯗꯗꯤ ꯅꯆꯟꯅꯨꯄꯤ ꯃꯊꯟ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯟꯁꯨ ꯂꯩꯇꯦ, ꯅꯨꯄꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯣꯕ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩꯕꯨ ꯌꯧꯡ ꯏꯟꯗꯨꯅ ꯂꯩꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯕ ꯅꯠꯇꯦ꯫ ꯐꯣꯟꯗꯨꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯔꯝꯕ ꯃꯃꯥꯟꯅꯕꯤꯅꯣ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯂꯩꯕꯁꯤꯕꯨ꯫ ꯑꯩꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯟ ꯆꯥꯔꯤꯉꯩꯗ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯏꯃꯥꯒꯤꯁꯦ ꯑꯩ ꯌꯧꯡ ꯏꯜꯂꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩꯕꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯉꯝꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯣꯟ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯦ
ꯁꯤ ꯍꯥꯟꯅ ꯑꯝꯇ ꯋꯥꯔꯛꯑꯣ, ꯑꯩꯁꯨ ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯗ ꯆꯠꯂꯨꯒꯦ꯫ ꯏꯃꯥꯅ ꯏꯆꯟꯁꯦ ꯐꯖꯅ ꯋꯥꯔꯛꯄꯤꯔꯝꯃꯣ, ꯑꯗꯨꯒ ꯑꯩꯁꯨ ꯏꯃꯥꯈꯣꯏꯗ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯌꯥꯑꯣꯡ ꯏꯟꯕꯒꯤ ꯋꯥꯐꯝꯗꯣ꯫ ꯏꯃꯥꯈꯣꯏꯅ ꯌꯥꯔꯕꯗꯤ ꯐꯔꯦ, ꯑꯗꯨꯕꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯑꯩꯁꯨ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏꯗꯤ ꯅꯍꯥꯟꯗꯒꯤ ꯑꯩ ꯆꯠꯈꯤꯕ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯐꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯆꯤꯊꯔꯤꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯂꯩꯕ ꯑꯗꯨꯗ ꯊꯣꯛꯇꯨꯅ ꯎꯅꯕ ꯌꯥꯗꯕꯒꯤ ꯃꯥ ꯐꯣꯟꯗ ꯑꯗꯨꯝ ꯈꯥꯡꯗꯨꯅ ꯂꯩꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯑꯩ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯃꯥꯒꯨꯝꯅ ꯍꯜꯂꯛꯄ, ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇꯃꯛ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯏꯃꯥꯈꯣꯏꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯃꯧ ꯅꯨꯄꯤ ꯑꯗꯣ ꯀꯟꯅ ꯉꯝꯗ꯭ꯔꯦ, ꯈꯔꯗꯤ ꯐꯍꯧꯔꯦ, ꯑꯗꯨꯒꯤꯅꯦ ꯑꯩ ꯂꯥꯛꯏꯕꯁꯤ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯈꯨꯝꯃꯤ꯫ ꯏꯃꯥꯈꯣꯏꯁꯨ ꯃꯤꯅ ꯋꯥ ꯉꯥꯡꯈꯤꯅꯤꯅꯦ, ꯑꯁꯨꯛ ꯀꯟꯅ ꯉꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯈꯤꯅꯤ꯫ ꯅꯪ ꯂꯥꯛꯏꯀꯥꯟꯁꯤꯗ ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯑꯃ ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤꯅꯦ, ꯐꯔꯒꯗꯤ ꯏꯃꯧꯗꯣ ꯄꯨꯔꯒ ꯂꯥꯛꯁꯤ꯫ ꯃꯤꯅꯁꯨ ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯄꯥꯝꯗ ꯂꯩꯈꯤꯗꯨꯕꯨ ꯍꯥꯏꯅ ꯍꯪꯕꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯏꯃꯥ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦꯕꯣ꯫ ꯑꯅꯥꯕ ꯂꯥꯏꯌꯦꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯡꯊꯥ ꯊꯥꯔꯛꯈꯤꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯏꯃꯥꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗꯤ ꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯏꯃꯥ ꯏꯄꯥꯁꯦ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯀꯣ꯫ ꯃꯈꯣꯏꯅꯗꯤ ꯋꯥꯈꯜꯁꯤ ꯁꯥꯡꯅ ꯎꯕ ꯉꯝꯕꯅꯤꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯈꯪꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗꯗꯤ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯉꯣꯟꯗꯁꯨ ꯌꯥꯝꯅ ꯉꯥꯡꯈꯤ꯫ ꯅꯥꯁꯨ ꯅꯥꯗꯕ ꯅꯪꯕꯨ ꯑꯅꯥꯕ ꯂꯥꯏꯌꯦꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯅꯪ ꯍꯧꯖꯤꯛꯄꯨ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯇꯝꯁꯤ ꯈꯔ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯁꯨ ꯏꯃꯥꯈꯣꯏꯗ ꯑꯁꯦꯡꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯦ꯫ ꯏꯃꯥꯈꯣꯏꯁꯨ ꯁꯥꯎꯔꯗꯨꯅ ꯂꯥꯛꯑꯣ ꯏꯃꯧꯗꯣ ꯀꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯒ ꯀꯧꯕ ꯆꯠꯂꯤ꯫ ꯃꯃꯥ ꯑꯗꯨꯅꯗꯤ ꯄꯤꯔꯛꯈꯤꯗꯦ, ꯏꯆꯥꯁꯦ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ, ꯅꯥꯔꯤ, ꯅꯥꯕ ꯐꯔꯒ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯁꯨ ꯅꯥꯗꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯅꯥꯏ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯏꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯣ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯕꯨ ꯌꯥꯑꯣꯡ ꯏꯜꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯑꯩꯕꯨ ꯃꯆꯥ ꯑꯍꯟꯅꯤꯅ ꯊꯥꯗꯣꯛꯅꯤꯡꯗꯕꯒꯤ ꯌꯥꯑꯣꯡ ꯏꯟꯕꯒꯤ ꯋꯥꯐꯝꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯆꯍꯤ 1-2 ꯍꯦꯟꯖꯜꯂꯦ꯫ ꯃꯥꯒ ꯑꯩꯒ ꯂꯥꯞꯅꯅ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯂꯣꯏꯁꯤꯟꯅꯕꯁꯨ ꯂꯩꯇꯦ, ꯄꯥꯎꯁꯨ ꯐꯥꯎꯅꯗꯦ, ꯀꯧꯕ ꯆꯠꯂꯨꯔꯕꯁꯨ ꯄꯤꯔꯛꯂꯣꯏ ꯍꯦꯛꯇꯃꯛ ꯍꯥꯏ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯝꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯂꯤꯕ ꯋꯥꯔꯤꯁꯦ꯫ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯃꯗꯤ ꯊꯦꯡꯅꯕ ꯌꯥꯎꯔꯒꯗꯤ ꯑꯁꯣꯏꯕ ꯑꯁꯤꯗꯒꯤ ꯀꯜꯍꯧꯅꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯒ ꯇꯥꯟꯅꯗꯨꯅ ꯏꯃꯥ ꯏꯄꯥꯅ ꯌꯥꯔꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯈꯛꯇ ꯇꯧꯕꯤꯌꯨꯀꯣ꯫ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯋꯥꯁꯤꯗꯤ ꯁꯣꯏꯐꯗ꯭ꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯒ ꯇꯧꯕ ꯊꯕꯛ ꯑꯁꯦ ꯇꯨꯡꯗ ꯀꯔꯤꯁꯨ ꯑꯐꯕꯗꯤ ꯑꯣꯏꯔꯛꯇꯕꯅꯤꯀꯣ꯫ ꯑꯁꯤꯃꯇꯪꯒ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ